Akasvani Imphal, Ksh.Chitrabhanu na pau pazeri, ahanbada maruoiba pau. Manipur Vidhan Sabha ki anisuba tangka ki mikhal ki notification ngasi thok lagani. Tangka asida Vidhan Sabha kendra kungani thoida vote thada nagani. Manipur Vidhan Sabha ki mikhal ki damag rajniti dolsinda midap oigadaba singi ming lokthokpa lepri, mikhal ki tabakan khalagli, amashung. Punjab Vidhan Sabha mikhal ki mari lenena enforcement team na sale yaw na lupa koti 433 henbagi polam fare. Labours the Omicron variant lakpadegi COVID-19 anoba case hengalagli basi yenglaga ekoi pumnamang na checks minasi vaccine kapa yarba miyosing na atupa matamda vaccine dose na kaptok piyu amasung atupa miyosing busu vaccine kapa da mating pangbiyu lighted acidic ngaktung na face mask upiyu food taruki social distancing thambiyu mai mit seng na tathok piyu khutsa seng na hamdok piyu COVID-19 gamadi lena ba ipaw singin damak national helpline number sing 0112397804 amasung 1075 ta aduga Manipuri helpline number na 0385241166 amasung 1800345381 ta phone tobiu hauzik mapung iba paw Manipur Vidhan Sabha ki anisuba tangka ki mikhal ki notification ngasi thok lagani tangka asida Vidhan Sabha kendra kun thoida vote thada nagani tangka asigi oina mirep che pisin begi aroiba numit tha asigi taramathoi ni scrutiny na tang tara mari da pangthok laba matung tang tara taruk ta mirep che lokthok pagi aroiba numit ni vote march ahum da thada nagani mares da ahan ba tangka ki mikhal gi dam mirep che pisilakpa leptri mirep sing da makhoi gi mirep che sing mari lenaba returning officer sing da pisilakre Ngarang mirep che pisin bagi humni chanba nimita Manipur Vidhan Sabha ki adaksa Yumnam Kenchana BJP ki tiketa singzamai kendra ki oina mirep che pisin ki Langthaban kendra ki oina MLA BJP ki Karam Samsu Langthaban kendra dagi mikhal thengna ba mirep che pisin ki NPP ki mirep sing Konthauzam kendra da mirep oiriba Konthauzam Sarad Wangoida Khuraizam Loken Singh Sekmaida Ayangbam Okensu mirep che sing pisin kre Hengle Vidhan Sabha Kendra da Congress dol ki mirep oiriba T Manga Wife ki mirep che pisin kre Churachandpur Vidhan Sabha Kendra da Janata Dal United ki mirep oiriba Hanagi DGP LM Khautesu mirep che pisin kre Sekmai Kendra da JDU ki mirep oigadoriba Khwairapam Devendra Singh di Hanana mirep che pisin kharbani tangkak asigi mirep che pisin begi aroiba numit lakli balai pa pokpa numit ni scrutiny mathangi numit ta pangthok laba matung tang tara mathoida mirep che lokthopagi aroiba numit ni Manipur Vidhan Sabha mikhal da mirep oigadaba singi ming rajniti dol singna lokthokna ba leptri National People's Party NPP na sungarang dol asigi ahum suba tangka ki oina mirep mapan gi ming nongno lokthokre dol gi election management committee gi chairman Yumnam Joy Kumar na thokpa cherol amada mirep mapan gi ming lokthorakpani makoi manungda hanagi mantri amadi MLA Yumkham Irabot na Wangkhai Vidhan Sabha Kendra da amasung Kaching Vidhan Sabha Kendra da M Ramesor MLA yauri Hojik Fawpada NPP na lakleba Manipur Vidhan Sabha mikhal gi damak puna mirep ni funitoi gi ming lokthokre Amarom the Nationalist Congress Party NCP gi oina stu dol asigi ahan bat tangka ki oina mirep manga gi ming lokthokre makoi manga gi manungda punam rani wangkhem yauri Sibsana Manipur State na su dol asigi mirep oigadaba mioi mari gi ming ahum suba tangka ki oina lokthokre mirep singi manungda hanagi Mukhyamantri RK Dorendro gi machanupa RK Suraj Singh yauri makoi mari tharaga hojik fawbada Sibsana na lakleba mikhal asigi damak mirep tarani thoigi ming lokthokre Mirep Singh ki lokthopagi thoromda Sibsana gi President M Tombin hai mikhal asida mahaki dolgi mirep Singh na mai paklabadi Myanmar da pitokeba Kabo Valley loksina na bahonagani masig mathakta ILP da yellow missing kanjana ba close ama hapchina ba su honagani Rajesh Anobara City Dol Kuki People's Alliance KPA na Manipur Vidhan Sabha mikhal da cycle amasung Singhat Vidhan Sabha Kendra Singh da dolgi mirep oigadaba mioi anigi ming lokthokre Mirep Singh adudi cycle Vidhan Sabha Kendra da Srimati Kimnyo Hongsing amasung Singhat Vidhan Sabha Kendra da Chinglung Thangni KPSC nongna sengkiba Rajniti dol amani masi mamang thagi angan basharukta Election Commission of India da register tokiba Rajniti dol amani Marasida Mirep Singh ming
lokthokib galone na vote khom bagi thabak su tapna tapna kankhallagli covid lecture na maram oiduna athing ba kaya lebadagi miriyap singna lalong kya sinduna vote khom bagi thabak chethari Lagliba Manipur Vidhan Sabha Mikhal ga mari lene na Congress dol gi election manifesto ngasi fong lagani Imphal gi BG rote leba Congress women da pangtok pathoram amada manifesto adu parliamentary committee gi chairman oriba Congress gi election observatory Jairam Ramesh na puthokani kharam adu da dol gi Manipur Mikhal gi interest Dr. Charandas MPCC gi president and lokena chingba saru yagani Marasi da Congress dol na thagaliba miref singna Mikhal da mai paklaba matung chongtok sungjin tawru haina washak lobu gi thoram amangarang pangthokre Dorgi luching basing yaw na Imphal gi kangla lining tong sanam hi mandi Babupura da leba mashajid Sri Govindaji mandir amasung MBC gi church ching merong da chatuna wasak lobu gi thoram adu pangthokhe Manipur ngarang power COVID dose lakun manga lising nifung mari chani humatoi kapre masig manung da ahan ba dose da laktara mari lising nifung manga chama sum na taru amasung anisuba dose da laktara lising humpani toi chamapan marfudra mapan kapre precaution dose na lising kuntra taru cham humbudra taru kapre chehi tara manga da kinna tara nipan fawu gumnung da leba mioi lising humpani toi chani kun manga ahan ba dose ki amasung mioi chamri humbudra taru na anisuba dose ki covaxin kapre maras da raja asida Hozik COVID ki active case lising ahum chamapan humbudra taruk leiri apun positive case lak ama lising kuntra mari cham humpu taret ki manung da lak ama lising kunipan chama kuntra taret naba phakre naba fabagi changchada marfudra manga dasmik manga amani Imphal East Police Commando amasong tratruk suba Assam Rifles na pangai da achar o sing sekto bugi tabuk jataba da KCP People's Waru ki miyo amma fari hari farbe miyo asi zela asigi tonga no mama pam degi miyam degi sel kombada jenaba misak ni hari Tabir ba pawasi Akasvani Imphal dagini tangkak amakakta da Mikhal pangtok derba Punjab da Mikhal gi model code of conduct jana ki badagi tongan ba enforcement team na lupa koti chahum tara taru la humbudara taruk longi senfam fare Razige CEO Dr. S Karuna Rajun hai hauki yumse keshan mit forward da surveillance team asna lupa koti tara taruk longi mamul ogada ba yu liter lak kun mapan hena phagak pangam khrei Imphal amati ate zila sin ngasi fung ba pawsi singi maru ba pawgi da mahauzik Wahengbam Rajesh leiri Rajesh Ksh.Chitrabhanu Imphal yauna Churachampur amasung Senapati jila da phongwa pawsi singda ngasi phongliba pawsingi maruiba headline singdi Imphal more rail lambi gi damak location survey hokre haba paw People's Chronicle gi ahan be headline tori lagliba Vidhan Sabha Mikhal da Congress ki mirep yangkhai mari mai paklaba matungda chongthok chongjin tawdunaba wasak kre haba paw sana lebak amasung ireba ki ahan be headline ori pawasi Hills Hornbill Express tasu headline tore BJP na inthokpi da by MLA Y Irabot amasung M Rameswar NPP da yaukre haiba paw Imphal Free Press ki ahan be headline tori license no mai lising tara tre cham marfu tret lokot le koti hubudrani pan lag marfu ni thoigi polam phagat le haiba raiji gi CEO gi wapam na pokna pham da ahan be headline tori Election Commission of India na tha sigi tareta Manipur gi Mikhal gi phibam yengsing gaduri haiba paw Sangai Express ki edition animak huyen lan paw amasung Isel Express ki ahan be headline ori pawasi Hills Hornbill Express ki su headline tori amasung ireba kina ani su headline tore Rahul Gandhi na miyam da lana lamjing ba yaba wapam sing phongdok tri ngai da Manipur gi chanabi hana khangadabani haiba Mukhyamantri gi wapam nahar gi thokdang gi ahan be headline tori All Manipur Christian Organization na Raijapal unaduna Mikhal gi matam hongdokpi na ba taksin gadori haba paw Maswana Thargi ahan be headline tori Nauna Semba Rajniti Dol Kuki People Alliance na Dol gi manifesto phongba amasung mirep ani gi ming laukthokki bagi paw Nisil Thuil tu gi ahan be headline ori Senapati jila gi maudu leiba chingsang singda undare haba paw Hills Hornbill Express gi ahan be headline tori Hanagi Mantri Haukolot ki gen independent mirep oina mirep se pisin kre haiba paw amasu pawse asida phongli Manipur gi Mikhal gi fall north east ki state singda mamita gani NPP na single largest party oigani haiba Conrad Sangma gi wapam sing Sanalebak Sangai Express English amasung Isel Express ki ani su headline tori BJP ki government asi miyam na yaba natte haiba Bhakta Sarandas ki wafam pona phongdi ani su headline ori COVID-19 की ओइना वैक्सीन डोज लिसिंग तरा चक्रेट हुमुद्रानी थोई काप की हबा पाव संगाई एक्सप्रेस की अनि चुप हेडलाइन तौरी स्पीकर खेमचान यावना कैंडिडेट तरे ना नॉमिनेशन फाइल तौरक्रे हबा पाव हुयेलन पाव की अनि चुप हेडलाइन तौरी चित्रबानु थागचरी राजेश अरोइबदा मरुइबा पाव अमुक हन्ना Manipur Vidhan Sabha ki anisuba tangka ki Mikhal ki notification ngasi thoklagani tangka asida Vidhan Sabha kendra kun gani thoida vote thada nagani
Manipur Vidhan Sabha gi mikhal gi damak Rashtriya Dol sina mirap oigadab sing ming lokthokpa lepri mikhal gi thabak kankhatli amashung Punjab Vidhan Sabha mikhal ga mari lenana enforcement team na sel yauna lupa koti 433 henbegi polam fare paulizeri